Mamangda Kogi, Apenba, Pendaba, Tankak, Matam Dugi, Oiba, Tongan, but compulsion now, Ohen Kiba situation, Miamama Lakiba Taragasu, we have a compelled situation to live together, Haibadugi, Mieng Adata. Akhoi se punni hingmina tabadi yaroi dabanina asuyangam leina ki bataraga so pen the leina ki bataraga su forgive and forgetness to koi punni hingmina bi compel situation du gi damak yenga ga tongnara si haidana akhoi positive hoiba adumba gesture ma koi thangtuk buneba sai santana mawangda tangbi thambi ki batumaina adu sigi pot sigi in reciprocal da in response da makoina Mamangda Meetei Kuki Amata Oina Naga Mayokta fight to Kibni Haba Sigi Wahisi Tama Agati. The Kogi sovereignty, Akogi Nagalimgi, Akogi Apunba, Kogi framework agreement, the Yumpam Wadaga had the Atunia Bako, Siga Poching Sia, Compromise story have upon Black Pataragati. See, I'm like Tiva Tankamani, Adu Bataragasu, Akoi provocative Foiba, Wayuata Nangba, Aduna response to Wuti Toning de, Topamso, Tobusu Matang Chade, Tosu Toning de, Akwedi Ningba Kaiba Latri, Akway Ningba Kaiba, Hibatu Latana Makatana, idea of Manipuri movement. Differences labor, Kalu Kudim Makta, idea of Manipuri, Paujel se, Masia Koi Yawanaba, Tongan Bamakal Gadumba, Tabakia Makatana, Paikat Ningbagi, Makoi Apamba, Koi the lady, Aduga Loinana, Akway Shireshida. Liminary Kalu Furup Mayamse, Masia Koye, theory of democratic confederalism, Haidana, Amakak Leye, Akoye, Abdullah Ocalan ko, revolutionary leader, Amakak Kurdish leader ko, Mana, High, for sake of brotherhood and the coexistence, I am ready to serve the Turkish people high. Madi Turkey degi, Magi Kurdiski Ning Tamba Taliba, Adumba revolutionary leader Abdullah Ocalan, Haise, Aduman Hayeva. For the sake of brotherhood and the coexistence, I am ready to serve the Turkish people. Now, Akoi Sherishida, when Hining Base, for the sake of our brotherhood, Akoi Sherishida sacrifice to the Tabaneva, Kalubam, the Kalubam, the Lainariba, Adumba, Apen the Mayamse, Masi Bandeta politics Sumtonatana, Adigi, Waram Tonum, Bagi politics Sumtonatana, Amada point finger Sumtonatana, Kanasena Bagi, ground Tiraga, Kanasena, Nabagi Lampi, Shampatana, Tonabagi Mohuta, Akoi Sense, forgive and forget Nesu Torkanda, Akoi Kamai Torkanda, coexistence Pangbang with the gay, have a say, sit coexistence TC Habataragati. Madugi Maram Chama Sama Turkaneva. Kanabagi Lambi teacher Habataragasu, Maram Chama Sama Turkaneva. Aduga Nakalamromda, Akoi Meetei Maraktasu, Meetei Maraktasu, go. Akoi Matam Kiweba, Akoi Sheshida, Mapangi, Akoi Kalu Pudibaka, Kananabagi, Inselap mindset Kara, Pairago. Kalu Kuding Maki, history to get attacked over. Kalu Bategi, history to get attacked over, mindset here, Toraki over, Torpa Horapa. Already, Kalu Kuding Makta, Kuya May Shuraga, Kanasa Nanabagi, mindset Shampaki head over, Shumba element Karayari. Masi Handak Akoi recently, Akoi balancing the Torpa Yauri. Adakoi Masida, quite confused Toti. Makoi do my Tonganba, Nagpurgi, Dumba political ideology, Hindu Khatre me Heka Haiba, Adugi, idol political cannot ideology to Swai to Pusalaga Kalumiam, Sekanaba, Tonganba, Akuyi, other Hindu Muslim politics to Seja Proketorini, Adakoi Kangi Bako. My background so Kangi, Adugi, Tauriba missing to give Marakta Amadi, RSS, the me Yabu, and Abu Komba, over social media, the Talok Bogatengre, saying that time Hoikanano Seko. Aduma missing to the Pong Tori. Akoi am Nungaiza Haitareko, Meiteida, Akoi coexistence key, Akoi historical realities meamoma, Punne Himinaki historical realities meamoma, Pananamasung Meitei Anisiamasi, unseparable ni haiba, blood relation ni haiba, I store history you have a shared history Lajaba, geographical features to Kaidon of Yararoidava, Kaidon of Yararoidava Kalusi Nungsina, but Tong Manana Nushinaba, Amada respect on Raga Nushinaba, Adi formula not the cry the Nushina Palakadoino, but practical webda. Aina Mapuni Lepaxi, Nanga, Igi Mapuni have a Yawadu, Nangaduma, Batunga Lawaitari, Aigi Sunangi history lady Badumina, Aigi history lane. Lamdam Siki authenticated way Badumba history sing lane. Adunanga denied the way Abrahaba Duki contradiction Tolakani Shumba Singsi, Yam Ubi Vahavatari, Kambiba, Meetei the prominent Weba,
adumba mioi kya handak tholak tanako sumba si tawba yade masi akoi gi coexistence kai ga da akoi gi liklam chat akoi share tawmin ki ba akoi gi lepak si defend tawmin na bada ngak kat min na ga tawmin na ki bodo mama lepak ni han ngak kat min na khrini ado higher taw ru ga tawna ba thawak na te sumba wa hujing ngana ba ya ka haiba shigi wa khalon da tholak ba mai te ye to gumba kaino me ama ma pakshan na leibani na kaigumba matam da sum mapan gi dumba insalak pa dumba sakti sing do insalai bo wakhalon sing do akoi sida mai pak bangam gani haiba ge akoi thajaba leite maram maduna aikoi na so dugumba sing aduga confront tawna na bagi phire ploute akoi khenari bo wakhalon sing do fazana kaigumba academically natragana historically adugi matang da khenaba confusion leire haiba taragati social media da launaba khongnaba argument tawnaba social media da akoi trial tawnaba gi mohta academic trial tawnaba gi mohta Hazana closed room da academic discourse taunasi hamin rakanda chumana karino aranbana karino based on historical sources ko akoi sei authenticated by historical sources me amse puthok na rakanda lamdam sigi lariba university gi natraga tongan tongan ba scholar me amse sisi phamin rakanda re do madugi me am do justified taunasi aseng badu realize taunasi social media da launa ba khona ba se ai masi ngasi gi discussion si khotong chab lo jaraga bot Meitei zen pangan ye khoi gi element khuding makta mipum khuding makta ai masi ga appeal tawjage aduga sigumba akoi masel gi marakta misunderstanding create tawna ba honariba sigi wakhalon singa sisu yaragadi kindly akoi tawya ba khar tawna khre lep makhata na tawbiranu lepio haiba sigi appeal se tawjage aduga akoi gi leriba pangangi chilina akoi gi hauriba inkhalaiba na sing maruaina masisu akoi Meitei gi chilina singi marakta gi prominent figure me amam thoraktana sumba sing si tawya roi haidana tawriba me amse masi yengo ana pen da khar leraga su no social media da iba ngang mana chingba tawriba me am do lepiro silent oi biyo aduga akoi sida sum ngang na ragadi sum popthok na ragadi en ba am yaung na rakani asoi ba me am lakani element khuding mak na kanglu khuding mak na cso khuding mak na sigumba kang sigi sum wa sing se makha sathan da na ba akoi timely akoi thau pai khat min na ba matam oire masi tongmin na si makha ta na su ha ba phom kharasi na sigi Jalal da lak chego Jalal ne khoi gi hozik khoi gi vs attempt na hamlakpa statement during ko khoi na khanari se handa khoi gi Nscn-Im gi moiba mahaki homeland da visit taram bagi matung da high statement si khatana tan statement amasu thoi khoi gi mat high statement sina mo khoi gi Anthony Ningkhan Simrena khoi gi Nscn-Im gi army gi chief na tholakpa statement amadana mo khoi gi Nagagi freedom movement is based on the fear of God haibadi khoi gi Nagagi struggle se holy war ne haba statement am chu thoi ko Jalal masi kari haini statement si mahakla ambadagi hji pabung hji habi ba khoi gi 1992 dagi 1997 buk to thoki ba masi gi khoi gi as a Manipuri Meitei macha moina masida lauru ba responsibility do da kitang makhoi da michang kuki da michang changba man bagi keno ma leigre ha bag dum da gi ama leire adubu hairiba khoi gi muibala ama ba matung da Nscn-Im gi maikei da gi tongan ba statement thoklakpa hairiba hojiki makhoi gi holy war ni haiba ama aduda amu aduda natana ekhoi NI and Pirakpa report ki matung inna khoi leiriba khoi Manipur gi la hawlu tongan ba law hawlu myam legre masida su khoi anti India forces singna logistic support pi habu statement amakaksu yauri ba Jalal masida khoi handak muiwala amaba matung da tongan ba statement si Nscn-Im gi mai kai da ki tholap pase Jalal masi Jalal ni mota kali kama yembe masi akhoi Naga singi akhoi mogi political journey haba tare masi akhoi yamna phajana munna akhoi miyamna akhoi phajana yengbam changi ado ngasi maki oiba thoiba statement singse masi gi preview dagi akhoi na yengba taragati akhoi da bhap ta daba yamna samamna ba aduga yam surprise oiba adugi wakhaldu akhoi da phawbu yai adugo akhoi Naga singi political journey se munna akhoi na yam phajana observe to bam changi ahan bada
aduga ani subada akhoi gi marakta lairiba political gi oiba yanadaba mayam se masi kamaina akhoi engage tawgadage masi kamaina solve tawnanaba aduga akhoi gi mausa dagi leijarakpa akhoi gi puari na pipiraba adugomba akhoi punna hingminabagi coexistence se kamaina ngakadage amasung masiga mari leinariba akhoi gi historical territory se masi kamaina akhoi protect tawgadage haba sigi hiram sirishida akhoi yanadaba nangnadaba hainadaba haiba pot ama leitana akhoi khenaba mayam se masi engage tawnaraga phasana ngangnaba hainaba aduga dialogue toba wari sanaba sigi process amaka koi mathau taba layena adumaina thamjake ta han bada koi naga gi political journey aba nakalam ramda kuki singi so moi gi oiba tongan ba dreamland amagi tongan ba journey ama leidoini ko sigi su akhoi jorakpa akhoi na munna yengba yaba hiram khara akhoi leigara na khali to naga gi do akhoi hana akhoi sum ketang mayam na khangbi ba ngatani ai ketang remind tau chake akhoi ahan bada akhoi na sum khangjabada naga singsi akhoi makok sung area haba nagaland gi hojik lariba area sidagi naga gi political movement ji haurei 1918 gi aduaida naga club faina ama semkatlaga adudagi makhoi gi naga gi oiba akhoi kenoma concept political concept se adregi sagat pa horei adu hariba matam sida british ki makha da leiba matamni akoi nagaland su aduga manipur su nagaland chi assam gi manung da leramba dumba lamamani sumaina leiba sida assam gi manung da leiba naga hills district haina leramba de manung chanba makok sung haiba area se gi horpa moi gi political journey mani sumaina lakpadona 1929 da simon commission sina Bharat leriba praja sing sigi oiba magi wakhalon che kari leibano haidana madu observation tawnanaba lakpa matam se sida nagagi adugumba delegation ama chatlaga makoi nagaland gi oiba tongan ba administration ama pibiyo haina demand tawbagi potsi adum leire haiba tare adi makha tarakpada 1946 yorakpa swaida akoi angami jafau phijo haina khangnawa AZ phijo sigi leadership makha sida akoi NNC se masi establish tawbagi wafam lai ni makha tarakpada 1951 swaida makoi naga gi tongan ba khoi gi miam se india gi makha da legara leiroitra haibna chingwagi kainoma akoi makoi na di referendum lawi hai nataga madu kadai phabu chumimna chumdamna subject to correction ko adum bagi tangka ama leiki hai si makha tarakpada 1956 ta moisi nomoi paibagi movement lakhre armed insurrection movement se lakhre 1960 ga 2 da this ceasefire mai taunaraga 64 phok taunaraga segi ceasefire mu kainare adi matam du da gami ja phuk phijo si london da mu exile tawre dei makha tarakpada muiba si hojik hariba amayamna kano tawriba handak sida laiba koi muiba se 1964 dagi ma se kano da NNC si da join tawre adu join tawra matung da ma adum general secretary pai hai aduga mapalom da chalaga ma matam khara leikhre adu matung da 1975 se sida Shillong Accord tawba matam sida muiba masamak amasung isaksi chu hariba makhoi si China da lei hai adu Shillong Accord se tawthokre adu makhoi na Shillong Accord yadi tawthokre ba Shillong Accord se moi right phangde na yadi hai sirai Shillong Accord ki matung dai di anti Shillong Accord party ha ma Shillong Accord party ha ma ani thokthore adu matung da 1979 swaida makhoi gi Nscn hai ba si amuk form tawre matam sida moi collective leadership haidana haujiki isak su sine aduga moiba ne aduga khodau yanthang haibamne adagi akhoi khaplang haibamne makhoi singju pullaga semakpa Nscn semakpa tangkal leura matungda 88 adwai da makhoi semu kainare khaplang group IM group aduga IMC ceasefire da 1997 da August ki tangwan dagi lakpani 2001 da Bangkok agreement lakpa kanda without territorial limit lai adudagi akhoi asowa movement tore October 18 gi leigre great June uprising sumai toraga moi journey ma lai aduga aroi bada makhoi se naga framework agreement 2015 sini moina pairis sirai sida makhoi naga singsina makhoi gi oiba political gi oiba moi gi inspiration moi gi dream se masi kaigum matam da makhoi
yamna submissive oina lei kaigum matamda makhoi passive oina lei kaigum matamda active oina lei kaigum matamda makhoi yamna tolerant oina lei kaigum matamda makhoi tongan ba policy program me amama sanai yebako sumaina kaigum matamda india gi map takan ma wangangi kaigum matamda makhoi khitang back tawi sumai toraga adom torakwa movement amakhakni do haujik si akhoi na khangbada akhoi na ubada makhoi se tongan ba different people me amam khak different way da different dimension da makhoi se engage torakpagi anongba strategy amakhak ure bako ada masi matam amada akhoi gi naga sing sina makhoi gi nagaland gi oiba greater nagalim gi oiba makhoi dream ma leraga su adugi demand du da makhoi gi chapchaba mogi political consciousness makhoi gi political kan mindset che tu da lejaba taraga su north east da leriba tongan ba lalhoba group sing che masi moi engage to ebo moina logistic support pi are tactical support pi tongan ba makhal gi makhoi support me amam piraga laego moiga engage tawn raga lai even akoi siragi manipur gi waina lariba manipur gi lalhoba sing phawbada tongan ba lalhob lup sing che masing nalingai matam dagi haba tare akoi makhoi ga engagement atum leina rakpagi akoi history layeba ko tabo hairiba sing che makhoi gi engagement tawreiba sing che makhoi gi oiba tongan ba strategic oiba policy program amagi makhada torokpani kaidong nungda naga singna makhoi akoi gi lairiba manipur gi territorial integrity se masisida akoi kano tawrage compromise tawrage akoi yanabam purage habigi wakhalon che thamakanda engage torokpagi potum di sulai leite hajaribo aduna handaksi matam kharagi mamangda akoi hujik laiba Tingaleng muibase masina akoi 1922 gi March thada oiramani madu subject to correction ko mana haike the real indigenous people of Manipur are Nagas and the Meiteis only hierarchy ko masi hierarchy matam sida akoi na mayam na khanaruri bo wakhalon china mahaksi Nagaland gi adu tongan ba group mayamum khakna tawriba dealing makhoi gi tawriba attitude tawriba mayam china masi ningba kaira ba jala akhoi leiriba sida khenaba mayam am leiriba akhoi gi Meitei singa se masi machin manau ni haibe wakhal mangonda la abjala wakhal honga abra akhoi mayam che engage tobe wakhal la abra haibna singba akhoi soft corner khara mayam da matam du da leina batawna akhoi ui adugo khara lerakanda madugi makha tarakpada khoigi Kuki ga Meitei ga ani gi marakta su khoigi crisis 2023 dagi crisis ama violence yauba crisis ama thore yatana ko ada Kuki na makhoi gi oiba matam sangna sagalakpa makhoi gi strategic oiba adu men meama laktana matu defend tawbagi khotpagi Meitei side te su lerakpani na ajaise violence conflict lakpa matam jira naga sing sina yam phajana hai singna hantu oga nakal ani maktagi equidistance tawraka nakal ani makta khoigi marup mapang oibagi wakhalon do sodum thamaga mausa akhoi naga singna khoigi Kuki singda khoiga Kuki singa tawnakhiba 1992 dagi 98 phawgi matam sesida moina apamba moina tawningba thabak khara tawnaba hotnabada madugi khudong chaba khara watkhiba adagi phangkhitaba Madeida kitang makoida disadvantage oikiba state ki level dagi oro natraga CSO singi level dagi oro akoi people singi level dagi oro makoida akoi ethnic cleansing haigatra genocide haigatra atu bagi mong tu makti as a human idea of Manipur ki concept Manipur kanana bagi concept madugi potsing tu makti akoi ayaba Manipur ki leriba Meitei sing sitai phangkhitaba adum bagi tangka khara laikhiba adu makhoina misinterpret toraga mogi apamba tu data makhoida facilitate tawte haina lan understand toraga madugi wakhal madugi nungai taba madugi tharumdo madu haujikta akhoi keno sina honorable deputy ato kilonser haigatra makhoigi oiba mamieng dagi haijage adu sina hu phongdo wa famsi aina ozazalan da lakchaningi se hariba thokriba 1990 ga 2 dagina 1997 sida makoina khitang tharum dawraga leirambaduna ngangakpani haibamju hairiboza adumakpu masida ngasagi 2001 gi khoigi without territorial integrity kaino se limit se sigi matang sima ga leire adubu oza isamaksu handaki khoigi muibala puse magi
homecoming sida oza hoishu dum saruk ya biri ne oza yeah. saruk yare yaro ba matung da ne ba oza as a koi si loima ki chili now ni idea of Manipur da pabung su as a senior citizen moina saruk yaro adubu yaro ba matung maduda Manipur si machet amabu kai be yaro haidana koi si punna indigenous ni akoi si chap mane haidana yaro re boza aduga tongan ba statement di hojik si thamla I boza even Kuki ga Meetei ga punna chat mina rami haiba ma makoi Meetei Amadi Kuki na makoi se anti wini yengam bagi statement ne boza thamai se masida oza ine laksani bo mafam di thokriba 2001 gi thokriba incident duga madu punam se kaw thoga idea of Manipur gi wakal da saruk yaro rakanda ngasi statement tongan ba thamak pase madu da oza hoina haidi miyam koi ui adum koi piran pai dana hai dana tauba ui social media da nungai dana pendara phungdok pa mayam su ui adubu maduda chatluri badugi abadi wangang ba phangdab gi wa nataba purpose amadi lebam thopra na khalle adu purpose se idea of Manipur duda dum oidora oza kari masi matang je mayam hangyo za ten tak na thambiyo yo za sa dong laksake masi khoi ge yam sengna harakanda Naga singidi makoy Nscn gidi makoy giweba mindset to madu yamna stick tawraga leibagi potu nani hujik laiba potse but akhoi di mahak Manipuri yemoina magi wakhalon du akhoi tongan ba wakhalon na mo oijaba taraga su mahak Manipuri yemoina idea of Manipur gi vision da Manipur idea of Manipur gi concept to mahak na Manipuri yemoina lakpa matamda khena ba idea leiba taraga su as a human being akhoi gi Manipuri macha moina akhoi mahakna ahal loirakanda lakpa sesida akhoina mangonda akhoi karsi kol loina humanity gi oiba adum ba wakhalona makak akhoi utlakanda mahak lakpadu phawbadi humanity ground da akhoi welcome to from thui haiwa du gi wakhalon da khallakanda akhoi su sacharubani ado chaluba matam sida hoi nasai uncle na su takpi gre akhoi Manipur gi leriba CSO singi lusingba akhoi meamam khakchu akhoi adum yaubirami adagi akhoi senior citizen laktagi akhoi gi uncle khoi su dum phambirami da akhoi su adum madugi wakhalon dum chatpani masina it doesn't mean that masina makhoi gi nagagi hujik tholaiba statement singsida akoina compromise to gi wakhalon leire haina adumaina lawba yate aduga ani subada akoina chalibasi akoi gi oiba ichilina ngaktani khena bo wakhalon meyam ama leramba taraga su akoina matam punamakta nakoina ichilina ni haina khalakpa mikupto khorang na ngairi haiba adugi keno to akoi gesture to akoida pina na bagi damakta akoi setpani haina adumaina thamjake Thank you very much. Makha jatha boina ayo za Jalal da lakchage za koisi pungsi yam adubu za makha dum jatha jage kitang tentak na kano tobi warau biro mesigi damta za Jalal da ina lakchani se Jalal ne khoigi hari ba khoigi naga gi su naga lim gi achoba mangla namma hojing na kuki lengi ko sumai to dana khoigi tongan ba phurup ne bes da lei se dubu kanagumba mioi kharana sum thamakpa warolgi matungina khogi Manipur haribasida khogi Meetei big brother role lobasina habidi Meetei lairiba tongan ba furup singse Meetei hena dominant tau ure habigi mami makhak ubagi mami makhak su tarabra habigi chingna ba su leire hadana kana kani su ngangna ba su khu tadabadi na te tai ko masimakna taseng na harakanda akhoi gi Jalal su khoi gi Meetei pangal gi chauba khoi gi Ammococ ki president gi thodang am su lobiri bane masida Jalal da ina lakchani se masi phawda khoi gi Meetei big brother role lawru basina ngasi Manipur da tongan ba lain ba phurup sing sina magi Kuki gi su Kuki len naga gi su naga len sumaina manglan ga lai sumaina lai basigi achauba kari hani sigumba makhoi gi dream mama separate ki tongan ba makhak lai se akhoi gi Meetei gi big brother role lobasida kari ashoiba leirage habasi maksu akhoi isa su ko punna di hingminari ne Jalal su khoi gi Meetei angala moina Jalal da gi masigi statement ji mataningi kari kamain ha thambini uza koi Meetei singse koi mahusana
atopa pikpa kanglup singse masiga coexist tongminna bada yamna thoido hendokna pithibida atopa kanglup amatana tawtaba adugi thabak to Meitei na tawkhibagi yamna glorious history layabako ai am toina akhoi tongan ba akhoi discussion forum singdai sum haijaraga lakpani nasi somu nauna haijage Meitei kingdom was the earliest secular kingdom in the Southeast Asia masa akhoi proudly adum haijaraga lakpani yes ado Meitei da kanglup mayam jiga coexist tongminna bada yamna akhoi ki keno ba yamna cohesive hoiba magi mindset character si yam phasana yaujapa adugumba kanglup amani furup amani na lamdam sida leriba akhoi ki kano singse community mayam se akhoi multi pluralistic hoiba society mo jaba taraga su Meitei na leriba community mayam sigi marakta khwaidagi hena masing yamba aduga akhoi ki civilization si protect toroga lakpada achoba thorang laurakpa adugi community ama oibagi mangonda leriba historical responsibilities do madu matam khara khoi ki mapan ye oiba tongan ba external condition me amam khakna manghal lure ba ko situation me amam khana manghal lure masi Meitei singna mangning dana mangkhiba nate oiriba khoi ki changes of the situation ko leriba khoi external compulsion me amduna sigi situation jing se mangkhibagi maram ne wa maruaina akhoi matam amada ining thau chinglen nongren khombana Manipur tagi awat tak thokpa matamda palenda landloisan khite ningthi turen ta na takhai ki aduga siraleriba community me am sigi magi oiba tongan ba magi customary independence me am do amonna hanjal handana akhoi me am laimineriba kanglu phur me am sigi magi identity se manghaudri bani sumaina lerakpa se matamgi matungina akhoi mapan gi tongan ba akhoi political akhoi kano singse administration se akhoi station lerakhiba aduna magi divide and rule gi policy lakhiba adagi India da mukpun giba sigumba situation jige marakta kanglup mayam china muka magi oiba kanglup ki miyeng da leipak sem nanabagi separatist ki oiba mindset se masi horakhiba naga gi ngasai hijack Kuki gi sumaina sem 1948 swaida akhoi Kuki su Mizoram dagi influence laktana makhoi su tongan ba aduma kenoma sem nanabagi influence lakhiba matamda akhoi gi lamyan ba irapot naga akhoi gi United Front subject to correction ko mamindo United Front ga sem dana kalu punamaki naga gi mihut jawba Kuki gi mihut jawba khud miyamam gi representative jawba pagan singi su representative miyamam yawna adumaina punna toroga khoi United Front ga sem dana Manipur se khoi phajana intact toroga thamnana bagi movement sagatchibagi khoi history puari layaba ko ado Manipur gi constitution Manipur bharana British na Manipur thado khamatung na semamba constitution do Manipur gi ningtamba constitution do sembada adugi constitution gi aduma drafting committee to da Kuki yauri bani Naga yauri bani Pangan yauri bani aduga akhoi Meitei yauri bani sumai toraga punna akhoi Manipur da laiminariba kanglup punna makki oiba apunba iraipak amakhat akhoi phajana akhoi maintain taunanabagi movement chi haukhiyeba labak thibadi India gi phiban nungdal leikhra matung sida India gi polity se koi se ta gi bana maram wara kanda magi kanglup khuding makki oiba separatist gi movement se phajana fuel tawgreba phajana sangsang greba sigi matam sida Meitei masamaksu Meitei se masi insecurity biamam khak feel tawrakhidana masigi sira khoi Renaissance ki Meitei Renaissance ki tangkak aduga magi ningtamba moksa lejaram Manipur gi ningtamba se hanjanna bagi tangkak swai se sida separatist singa Manipur gi ningtamna bagi movement siga ani sigi marakta akhoi kano toba yanadaba lerakpa matam sida Manipur gi ningtamba gi ihausa masi Meitei na dominate toba movement oina urakpa aduna maram orakanda Meitei versus separatist haina khalakpa sumbaina lakpagi tangka khara lei ado sigi mayam si da aina kano lakchani ba aroiba wafamdi Naga singna for the last moigi 70 years ki ko moigi political journey sidagi makoina hojik para tampham thokpa moina realize tofam thokpa wafam kharadi moi leiba adui potul para adu makoi phasana tammadra madu realize tormadra haina khona khalluba khara leiyaba ko
masi hauji ngarang han akhoi kanona piriba akhoi BS atemna piriba statement chi uraga de amayam thina ningba kai we are very unfortunate masi Kuki sing so tu mengai makhoi su realize to phom thok pani handaki lan chigi manung ta su moi realize to phom thok pani maram India na akhoi da karamain sanabiri yaib se naga sing na su khanga da bani aduga Kuki sing na su khanga da bani aduga akhoi gi siresita laimin ba akhoi gi kanglu phurup mayam che masi amaga akhoi lap thok na ba yararoi da ba unseparable loi ba akhoi punna hingminna da ba taragati akhoi gi future leiroi da ba aduna maram oida kanda akhoi se punna hingminna ba yanana ba gi oiba akhoi mutual understanding ama political understanding ama purakna na ba adugi maikai deida akhoi kari to ya ba ge haibse anau ba firep lobugi mathau ta ba leiba madugi mieng do adu khalla kanda Meetei amasung pangangi adumba kano singsina lusing basingna habatare representative singna akhoi forgive and forgetness mamangda akhoi apen da ba tangkak matam dugi oiba tongan ba compulsion na oihan kiba situation me amama lekiba taraga su we have a compelled situation to live together haiba dugi mieng adaida akhoi se punni hingmina da badi yaroi da bani na asuyangam leina khiba taraga so pen da leina khiba taraga su forgive and forgetness to khoi punni hingmina bi compel situation du gi da yenga da tonara si haidana akhoi positive hoiba adumba gesture ma khoi thangtu bune ba sai santana mawang da tangbi thambi khiba to maina adu sigi pot sigi in reciprocal da in response da makhoina mamangda Meetei ga Kuki ga amta oikibani nagagi mayokta fight tokibani haiba sigi wahi si thama agati duga akhoi gi sovereignty akhoi gi nagalim gi akhoi gi apunba akhoi gi framework agreement da yumpham oiraga hairati atune ba ko sigi poching si akhoi compromise to roi haiba phon lak pataragati asi yamna laibak thiba tangka mani adoi bataraga su akhoi provocative hoiba wahi wata ngangba aduna response to buti akhoi tauning de tawhamso tawbusu matang chade tawsu tauning de akhoi di ningba kaiba leitri akhoi ningba kaiba haibadu leitana makhata na idea manipuri gi oba movement che differences leiba kanglu khuding makta idea manipuri gi paujel se masi akhoi yawhanna ba tongan ba makhal gi adumba thabak kya makhata na paikhat ningba gi akhoi apamba akhoi da leiri aduga loinana akhoi siresida Laiminari ba kanglu phurup mayam che masi akhoi theory of democratic confederalism haidana amakak leiye akhoi Abdullah Öcalan ko revolutionary leader amakak Kurdish leader ko mana hai for sake of brotherhood and the coexistence I am ready to serve the Turkish people hai madi Turkey dagi magi Kurdish ki ning tamba taliba adumba revolutionary leader amane Abdullah Öcalan haise adu mana hai ba for the sake of brotherhood and the coexistence, I am ready to serve the Turkish people. Now, I say when hiding base for the sake of our brotherhood. Akhoi sirida sacrifice to na batabane ba kalupam da leinari ba adumba apen da mayam se masi vendetta politics sum to na dana adagi waram thonun bagi politics sum to na dana amada point finger sum to na dana khana chaina bagi ground thira ga khana chaina na bagi lambi semkat tana to na bagi mahutta akhoi masen se forgive and forgetness to torkanda akhoi kamai torkanda coexistence phangbang ngam godage haibase si coexistence TC habitaragati Madugi maram chama thorkaneva Kanabagi lambi TC habitaragasu maram chama thorkaneva Aduga nakalam romda akoi Meetei maraktasu go akoi matam kiweba akoi seshida mapangi akoi kalu putting baka kanana bagi insalak mindset kara pairaga go Kalu khuding maki history taga attack toba kalu batai gi history taga attack toba gi mindset he thorake toba thorakpa horakpa aragi kalu khuding makta ko ye mai shuraga khana chaina na bagi mindset semkat ki he toba shumba element khara yaurai masi handak akoi recently akoi pangan jingda torokpa yauri ado akoi masi da akoi confused tauti
मखोई दो मैं तोंगानबा अखोगी नागपुर की अदुम्बा पॉलिटिकल आइडियोलॉजी हिंदू खतरे में है का हाइबा अदुगी आइडियल पॉलिटिकल कनो तो आइडियोलॉजी तो स्वाइद पुसलागा कालुप मैम से खनहनबा मैं तोंगानबा अखोगी आदा हिंदू मुस्लिम की पॉलिटिक्स तो सेजे पुरके तोरिनी अदो अखोई खांगेबा को मैं बैकग्राउंड सो खांगे अदो अदुगी तौरीबा मिसिंग तुगी मरक्ता अमदी आरएसएस ता मी यावबी होइनबो खोंबा होबो सोशल मीडिया दा थालोकबगा थेंगनरे सेंगना दुम ताय मोय कनानो होइसे को अदुम मिसिंग दुना फोंग फोंग तौरी अदा अखोइने याम नुंगाइजबा हाइतारे को मैतैदा अखोइगी कोएक्जिस्टेंस की अखोइगी हिस्टोरिकल रियलिटीज में अममा पुन्ने हिंगिनरखिबगी हिस्टोरिकल रियलिटीज में अममा पांगन नमसुंग मैतै अनि सेमसी अनसेपरेबल नि हाइबा ब्लड के रिलेशन नि हाइबा हिस्ट्री की होइबा शेयर हिस्ट्री लैजबा जियोग्राफिकल फीचर्स त खाइदोंनबा याररोइदबा खाइदोंनबा याररोइदबा कालुसिदि नुंसिनबदा थोंग मानन नुंसिनबा अमना अमदा रेस्पेक्ट तौनरगा नुंसिनबा अदु फॉर्मुला नत्रदि क्राइदगी नुंसिनरक लाकदोइनो प्रैक्टिकल होइबदा आइना मपुनी लेपाक्सिगी नंगना आइगी मपुनी हाइबसि याव अदुगा नंग अदुम अदु मतुंग लाव हाइतारदि आइगी सु नंगी हिस्ट्री लैरिबा अदुमाइना आइगी सु हिस्ट्री लैने लमदम सिगी ऑथेंटिकेटेड होइबा अदुम हिस्ट्री सिंग लैने अदु नंगना डिनाइ तौबा याब्रा हाइबा अदुगी कंट्राडिक्शन थोलकनी सुगुम्बा सिंगसि यामना उबीबा हाइबा तारे खंगबीबा मैतैदा प्रोमिनेंट होइबा अदुम मियोय क्या हंदक थोलक्तनको सुगुम्बसि तौबा यादे मसे अखोइगी कोएक्सिस्टेंस ता काइगदबा अखोइगी लिक्लम चत अखोइ शेयर तौमिनखिबा अखोइगी लेपाक्सि डिफेंड तौमिनबदा ngak katminaraga tauminarakibodo mama leipakni hana ngak katminarakhrini ado higher tawraga tawnaba thawak nate sumba wa hojik ngana ba yabra ka haiba sigi wakhalon da tholakpa maithe ye tugumba kaino meyama ma paksana leibunina kaigumba matam da mapan gi tugumba insalakpa dumba sakti singdo insalaibo wakhalon singdo akhoi sreisida mai pak bangamgani haiba ge akhoi thajaba leite maram aduna aikhoina so tugumba sing aduga confront tawnana bagi phire ploute akhoi khenaribo wakhalon singdo fazana kaigumba academically natragana historically adugi matangda khenaba confusion leire haiba taragati social media da launaba khongnaba argument tawnaba social media da akhoi trial tawnabagi mohta academic trial tawnabagi mohta fazana close room da academic discourse tawnasi phaminarkanda achumana karino aranbana karino based on historical sources ko akhoi sei authenticated oiba historical sources mayam se puthoknarakanda lamdam sigi lariba university gi natraga tongan tongan ba scholar mayam se sisi phaminarakanda redo madugi mayam do justified tawnasi aseng bodu realize tawnasi social media da launa ba khona ba se ai masi ngasi gi discussion si khodong cha ba lojaraga bot maitai zen pangan gi khoi gi element khuding makta mipum khuding makta ai masi ga appeal tawjage aduga sigumba akhoi masel gi marakta misunderstanding create tawnana ba honariba sigi wakhalon singa sisu yaragadi kindly अखोई तवे अब खर तौना खरे लेप मखाता न तौबिरनो लेपियो हाबा सिगे अपील से तौजके अदुगा अखोई लेरिबा पांगनगी चिलिनाओ अखोई हौरैबा इंखलैबा नासिंग मरुवैना मसिसु अखोई मैतैगी चिलिनाओ सिंगी मरक्तगी प्रोमिनेंट फिगर म्याम हम थोरक्तना सुंबा सिंगसि तौबा यारोय हायदना तौरैबा म्याम से मसि येंगो अना पेन पेन दब खर लेरगसु नगै सोशल मीडिया दा इबा ngang चिंबा तौरिबा म्याम दो लेपिरो साइलेंट ओइबियो अदुगा अखोई सेसिदा सुम ngangnaragadi sum popthoknaragadi en myam yaunarkani ashoiba myam lakani element khudingmakna kanglu khudingmakna cso khudingmakna sigumba kang sigi sumba wasing se makha sathan dananaba akhoi timely akhoi thau paikhatminaba matam oire masi tongminasi makha tana su haibo phom kharasi nasigi discussion ji khudong chaba lorga haijage aduga manipur haiba sidi akhoi karigumba hiram ama phawboda kaiba sunya yaroi अदुगा अखोई पांगन सिंगसु अखोई कनोदगी हौरगा समझोकी लांदगी हौरगा अरगे अखोई कनोदगी हौरगा अखोई 7 years devastation दा मणिपुर हंतोकना नब सोने की लांदे हौरगा एंग्लो मणिपुर लास्ट एंग्लो मणिपुर लांदगी हौरगा नुपी लांदगी हौरगा इंटीग्रिटी की मूवमेंट फौबदा अखोई मणिपुरी सिंगना अखोई पांगन सिंगना मणिपुर की इंटीग्रिटी दा मणिपुरी इंटीग्रिटी डिफेंड तौना बनबदा सॉवरेंटी डिफेंड तौना बनबदा अखोई योइबा अखोई करिगुम्बा अमा फौब मरिंग मरांगदबा यामना अचेतपा अखोई कमिटमेंट अमसुम कन्विक्शन अदु पुरगा अखोई लाक्चरी हौजिकसु मणिपुर की इंटीग्रिटी दा करिगुम्बा हिरम अमा फौबदा लाकपा चैलेंजेस सिंग अखोई नो स्टोन अनटर्न अखोई करिगुम्बा फौब कंप्रोमाइज तौदना अखोई थेंगनबगे अचेतपा फिरप लै अदुगा तौबतबुल लैमिनारिबा इचिलिनाव मयामसे नुंसिनबा अमा पुरागा आइडिया मणिपुर से प्रोटेक्ट तौननबा मदुगी वाखलोन सागतपदसु अखोई मांग थारगा थबक तौननबगे अचेतपा फिरप लै हाबा फमसे रोयबोना थमसके ओके थैंक यू वेरी मच